ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯊꯦꯡꯅꯔꯤꯕ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯁꯟꯒꯤ ꯏꯁꯨ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯊꯧꯑꯣꯏꯗꯅ ꯂꯩꯔꯨꯕꯗꯒꯤ ꯉꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕꯅꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯂꯧꯊꯣꯛꯂꯕꯅꯤꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯇꯤꯛ ꯆꯥꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯕꯤꯖꯦꯄꯤꯅ ꯄꯨꯊꯣꯛꯄꯤꯔꯛꯑꯣ, ꯉꯝꯗ꯭ꯔꯒꯅ MLAꯁꯤꯡ ꯔꯤꯖꯥꯏꯟ ꯇꯧꯕꯤꯔꯣ ꯍꯥꯏꯅ ꯁꯤꯕ ꯁꯦꯅꯥ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ M. ꯇꯣꯝꯕꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯗꯤ Central Board of Secondary Education CBSEꯅ ꯂꯧꯕ Class 10 ꯑꯃꯁꯨꯡ 12ꯒꯤ examination ꯉꯁꯤꯗꯒꯤ ꯍꯧꯈ꯭ꯔꯦ꯫ Examination Center 8,992ꯗ ꯃꯍꯩꯔꯣꯏ 92,000,000 ꯔꯣꯝꯅ ꯑꯦꯛꯖꯥꯝ ꯊꯥꯔꯤ꯫